ngasi numida weram phongkhiba kangla pawdagi maroibi pawsing myamna thamjagi CM na kadangban gi misigi yaningda ba phongdokpaga loinana anawba sai asidagi scheme taruk hawdokre ngasi ayuk Imphal West ki kadangbanda khulngak pa miyoy ma Kuki singi nongmaina panduna sikhiba thawdo du minister na yaningda ba phongdokhiba ga loinana chenaba sing phana ba operation satakre asigumba thawong asin state asida santi lakna ba hona ba apan ba pire haiba ga loinana tha tare nipan lana maram oiraga mayu maikai leitraba singi yaifana ba sanaroi sing school college imaibel singi oiba yaifa thaurangi scheme su mathang anoba sahi digi hauragani haina state minister N Berena phongdokre ngasi ayuk CM gi secretariat complex ta pangthokpa pawgi mifum amada packet kadaba scheme taruk laukthokladuna scheme asida CM farmer support livelihood scheme masina lawlok pa loiraba matungda lawuk sing hangduna leibegi mohutta horticulture agriculture department gi makhata lawmi singi sentok lehanabani CM ima nongthang leima yefa tengbang scheme asina sahi nifudagi humfugi manungda leiba nupi singda thada lupa lising manga pigadabani CM School Fagadhansi 2.0 amadi ahanba college Fagadhansi haibi scheme ni CM Sport Person Livelihood Guarantee Scheme asina sanababu pamjaba national amasum international thak yoraba sanaroi singda school department gi lengana senthang piduna maromdom hingnaba scheme ni loinana khungang singda sanabung amamam semgatpani pawgi mifamadu CM na makha taraduna haikibada lan asina maram oiduna mayu maikai leitraba singi yum sanaba yum madugi mawong yenglaga lupa lakh manga taret amasum tarapi gani haina laukthokhiba duda cheki hana leiramba yum mawong adu yenglaga lupa lakh tara dagi hengakani ahan boina college Fagadhansi haibi scheme asina college amamamda lupa crore 2.5 ki college ki infrastructure sing semgatpani haina saphongdokhi atopa pawmana mitop sing ngasidi lenga klona tapna paisin ba horakle JCILPS mapandigi sanglakpa mitop sing voting right pi tuna lenga klona khuthingjinma ngamnabagi right pi khrabadi manipur ILP sanabagi wantuk leite haina JCILPS ki convener Thiam Sarachandra na phongdokre wafam asi special summary revision of electoral roll 2024 gi final report lakadori January manga da phongdoriba sigamari lenana Shagarot leiba JCILPS ki office ta pangthokpa pawgi mifam namang na phongdokhibani magna makha taraduna bot lepa rajniti tauba singna magi agent singna political party singna bot phangnaba mitop kya voter list hapsin bagi satnawi du adum sathaduna lakli ngasidi jeribam kanglatongbi Chusampur Thangmaiban Uripok Sagolban Wangkhai Mantrupukhi Sherona sing mafam singda mitop sing kaya yamna leibegi haibisi khangnaraba ngaktani hairiba mitop sing si ayamana electoral roll yawrabani asifawada miyamgi mihut oiriba sing amasum political party punamangna tumina yengduna leibegi muhutta miyamgi tungi lambi yengduna thabak tokpam thoi haina suphongdokhi atopa pawmana MTU gi miss call campaign da miyoi lakh nipan ga lising humdra ga sahung yankhai henbana saruk yakhi Mitai bu Indian Constitution ki schedule tribe list ta salhanduna khunda minari ba kanglu furup singi marakta manaba lising amagi makhara purakna bagi damak Mitai tribe union na hawkiba November 10 gi sangsilakhiba campaign for a better Manipur with equal status ki miss call campaign adu December 13 loisinkhre campaign asina miyoi lakh nipan ga lising humdra ga sahum ga yankhai henbana yarakhi haina Mitai tribe union gi secretary na thadorakpa sirol amana phongdorakli Seoul asina makha taribadi MTU na mitai bu schedule tribe list yahunduna khudong thiraba tungi lambi laisilaktraba furup masa asina masagi hingbagi haksing kanjanaba sangsilakpagi campaign asi miyoi lakh manga yahunduna ba panam thamkibane ado lamdam asigi khwai miyam gi thabak tawriba CSO kungamari masing yamlaba local club amadi maira pai bil lupsa maga humfuga manga lenga ki employees sing kaithel gi imaibel sing Shuri normally ba miyamna sakolakpadagi miss call campaign asida miyoi lakh nipan ga lisung humdraga sahunga yankai henbegi mis ngasi yawrakhibani campaign asida world mitai council kangleipa kanbalup global maitai dai emporanus asobu thaudang lawrakpadagi campaign asi mai pangna sangsin besungamkhibani campaign asi tha asigi December 10 da loisinana ba panam thamlakni adubu miyamgi apambagi matungina December 13 phawba sangdorakhibani MTU na miyam ga loina na khongjang sangchinna ba khongthang kya lorakpada miyam puna manustangai fadabani khalaga saruk yamina si haina siolosina makhata na phongdorakli atopa pawmana amjugi hanigi president samjaibu fajan khibagi thawong kanem tokre
आमजोगी सीनियर मेंबर अमदी हानिगी प्रेसिडेंट वांगखेमसा सामजाई पुलिस न फजिनखिबगी थवोंगबो आमजो अमदी एडिटर गिल्स मणिपुर यनिंगदबा फोंगदोकपगा लोइनना थादोकपिरकनबा खंगालकलि अरानबा पाउ फोंगलुइ हाइबगी मराल सिदुना कंगलैपाकी मैरागी चिफ एडिटर सु ओइरिबो वांगखेमसा सामजाइबो सेंदोक्सनबगी तंजा अमत पीदना हेक्ता फजिनबा हाइबसी यामना लेबक थिबनि लांदबा ngамदबा मियोइबगी मपोंगनि अरानबा पाउ फोंगलुरगसु सेंदोकनबगी तंजा अमा पिफम तुहि अथुब मतमदा महाकु थादोपियो हाइनसु आमजो अमदी एजीएम गी सेक्रेटरी सिंगना पुना थादोरकपा सिरोलमना हाइदि मखासा थरक पोइना पौनुल खोल पाउक्सेरिगी तोपा पाउ खरना कंगलैपाकपु कायनबा सिल्लिबा मिफतसिंग अनौबा सहीना लाकपसिदा तोरा तुमना मुटखिबा ओइरसनु KMWO मणिपुर हौखिबा मे अहुमदिगी कुकी खुलाई पाइबसिंगना पितै फुरुपता लेप्तना लांदारकपदिगी मियाम तंगदो लैताना हिंगबा ngамदबा फिबम अमदा लैरबसु अनौबा सही इंग्लिसिंगनिगा कुनगा मरीना होरकपदिगी हानगुम इंग्लिसिंगना नुंसी चानना वाता पादबा करप्शन लैतबा इरमदमा अमा ओइरसनु हाइना कंगलैपाक माइनॉरिटी वेलफेयर ऑर्गेनाइजेशन KNWO मणिपुरदा कंगलैपा असिगी मियामदगी पाउजल पिजरी हाइना कंगलैपाक माइनॉरिटी वेलफेयर ऑर्गेनाइजेशन गी माइकैदगी थोकपा याइपा सिरोल अमना फोंदोरकलि सिरोल अदुना मखा तारदुना हाइ कंगलैपाक असिबु कायनबा सिल्लिबा मिफतसिंग अनौबा सहीना लाकपसिदा तोरा तुमना मुटखिबो ओइरसनु कंगलैपा असिगी अथौबा नोंसासिंगसु अमत ओइना पुनसिनदुना इरमदमा सिकननबा होनबदा सरुक यादुना समाज लेबाक की थौगल तब ओइरसनु हाइदि कंगलैपाक की लुसिंगबा फमनाइबसिंगसु थौना लैना मिकिथि मितंबाल ओइदबा निंगतमना वा ngang मदि थबक पांगथोप ngамनबगी थौना दु पिखिबो ओइरसनु कंगलैपास मिपाल तांगदना हिंगबा ngамनबा कंगलैसा पुन अमत ओइना होनमिनासि लोइनना सिन कुकी नार्को टेररिस्टिंग मरुफंगना मुथतके हाइरबदि कंगलैपासिदा लैरिबा मियाम अमत ओइना पुनसिनबा मथौताइ लमदमसिगी अपुनबगी सक्तम कायनबा सिलकपा मियै कुतिमक मरुफंगना मुथतपना तुंगी याइफबो ओइगनि हाउजुक थोकलिबि इरांग असि सुमनतगी फाथबना यारोय कुकी खुलाई पाइबसिंग मरुफंगना मुथतरिबा मखै मणिपुरदा सही क्या इंग्लिसिंगना लैबा फंगलोय मरम मदुना लमदमसिगी याइतोंग फमदोंबसिंगसु थौना लैना सिन कुकी नार्को टेररिस्टिंग असि मुथतनाबा अखनबा पोरम पॉमिट अमा यातपा मथौ तारबा खलि स्टेट अमदि सेंट्रल लेंगाकना सु खंगना ममित तांगबा मना पंगबा अमागुमना तुमिना लैसिनबा सिसु अनौबा सहीना लाकपदगिदी ममित तांगबा मना पंगबा पुनमक फहन्दुना कंगलैपा असिगी मियामना वारिबिस उबिबा ताबिब ओइरसनु हाइदि अमरोमदा अनौबा सहीना लाकपदा लुप असिना माहिरोइसिंगी लौखलकपा थौरांग अमा ओइना लाकलिबा कुमसिंग इंग्लिसिंग अनिगा कुनगा मरिगी फेब्रुवारी सैसिंग तरागनि पांदा KMWO मणिपुर सिंधुना क्लास 10 एग्जाम थागदबसिंगी ओइबा मेगा मॉक टेस्ट अमा CC हायर सेकेंडरी स्कूल इम्फाल लिटिल स्टार हायर सेकेंडरी स्कूल थौबाल हौखा अमदी लिलोंगी स्कूल अमदा सेंटर ओइदुना पांगथोकनी मेगा मॉक टेस्ट असिना हंदक पांगथोकदोरिबा क्लास 10 गे एग्जाम सिदा माइरोइसिंगना अरानबा पांबै सिजिनदना एग्जाम माइ पाकनबगी पांबै अमा ओइगनी थाजै हाइनसु सेउल अदुना मखातारी अतोपा पावमना NK सनाजाउबा लमयानबा इरावपत की हेक मथंगदा लाकपा तांगलाबा इन्वेस्टिगेटिव जर्नलिस्ट अमनी RK सनायामा इन्वेस्टिगेटिव जर्नलिज्म की खुदमाबा NK सनाजाउबना स्टेट असिगी पाउमिसिंगबा अवांगबा थाकता पुखलमखि हाइना लहुलुब अमगी हानगी लुसिंगबा RK सनायामा ngasi NK सनाजाउबगी मार्फुगा तेरक सुबा मापक कुमोनगी थरमदा फोंदोखरे कुरुंग लंपाकता लेबाक लमयानबा सांगलेना पांगथोखिबा NK सनाजाउबगी मार्फुगा तेरक सुब मापक कुमोनगी थरमदा तोंगान तोंगान माइकै क्यादगी लाकपा मियोय क्याना सरुक याखिबगा लोइनना NK सनाजाउबगी फोटोदा लैसु कतुन इकाइकुमना बोटखि थौरम अदुगा मरी लैदना वा nganglदुना RK सनायामन हाय अवांगनों पोखक नतना इंडियादा इन्वेस्टिगेटिव जर्नलिज्म की ममी ताद्रिंगै मतमदा NK सनाजाउबदी इन्वेस्टिगेटिव जर्नलिज्म की खुदमा बोइखि माकपु रिवोल्यूशनरी जर्नलिस्ट हाइनसु खंगनै माक लमयान इराबोट की हेक मथंगदा लाकपा तांगलाबा इन्वेस्टिगेटिव जर्नलिस्ट अमनि थागी सेफोंग लमयानबदा महांगना फाउंडर एडिटर ओइदुना मतमदुगी लैंगा की असोइबा सेंजा थुमजा करप्शन की मतंग लेखि मांगना तौरिबा थबकसिंग अदुगी मतंग लैंगाना महाकपु थेंगथांग क्यादा तत्तन अवाब पिखि पुलिसना फादुना जेल क्यारक थंखि अदुबु खुदोंग सादबा क्या थेंगनरबा सुमांगना महाकी इथिक्स बुदि हिरम अमतदा नथैदुना सखिदि हाइना सुमांगना मखाताना फोंदोखि मखा सतरक पन्नम पाउक्सेरिगी तोप मरुइबि इपाउक्सिंग म्यामना थमजगे कदंगबाना कुकी खुलाई पाइबसिना कापसिलकपदा मितै खुलंगाकपा अमा सिरे कुकी मिलिटेंटनि चिंgnabasingna मोरे दा एम्बुश तौरकपदा पुलिस पर्सनल अमा सोक्ले इम्फाल वेस्ट डिस्ट्रिक्ट की मनुंग सन्मा कदंगबान पार्ट 2 दा ngasi अयु अंगनबा पुंग अहुंगा मखाइरम ताबदा कुकी मिलिटेंटसिंगना नुमै कापसिलकपगी थौदोकता मितै खुलंगाकपा अमा लैखिद्रे
Laikhidraba mitai kulngak padu Imphal West District ki manung chanba mayang langjingdagi ningongbam James Bond se kunthraga manga apokpa ningongbam Nandeshwar kawi amaramda Moreh da Kuki militant chingnabasingna nomai kapsilakpadagi thagdokta police personnel ama sokle thagdok thokphamdagi phangwa pawgi matungina kadangban da Kuki militant singna toina nomai amadi bomb landarakpadagi khulngak thoknaba mitai village volunteer singna ngak chenduna lakpani ngase ayo angan bapung ahunga makhairam tabada Kuki khulai paibi singna khangodana nomai masing khangdana kapsilaki thagdo adura James Bond gi kayamda nomai maru ama panki adubu ka hena mamba amadi masing thingamdana nomai kapsilakpana maram oiraga mafam aduragi puthokpa ngamdabana ka hena I thokhibadagi mafam adumaktada lekidabani thagdok thokraba matung mafam adura hauzik state force amadi central force sangsilaktuna pamdaba thagdok thoktana bangak sinbagi akanba thabak chathari ningsingba yabadi lekidraba ningongbam James Bond haukiba sahi kharagi mamangda Imphal nungtigi phongba paukse naharolgi thawdangi paumi ama oina thabak toroma miyoini maki thawa yaudrba haksang ado Jenims-ki mokta thangkhre amaramda loijing loyada Kuki khulai paibisingna leptuna nongmai amadi bom sejinaduna landaduna miat mipunsa thariba sina lamdam sida tangdu laitaba hanjelakpagi khudamla haina kadangban maira paibisingna laingak ta hanglakli pendraba wapam singa si nongolamdai kadangban part 2 singyara Kuki militant sina nongmai masing thingamdana kapsilaktuna mitai khulngak pa ama khatkibaga mari lainana phungdokhibani mafam adura lairamba kadangban maira paibi lupki lusingbi maisnam ranjana kaubi amana hai me ahumdagi Kuki militant singna mitai misa miyamda ngasi phawba landa adura miat mipun sathaba leptri adubu state lengaki maikei digi lamdam asida tangdu laitaba phibam amada hanjilakle haina lauri adubu loijing loyada khundariba mitai khulsingda tangdu laitaba hanjilakpagi phibam amata leitri ngasi maksu Kuki khulai paibi singna landarakpada mitai khulngakpa tamthina hatpikre thagdo simak thamoisu nungaitaba phawi central force na usuk yungbagumna lairiba mafam masida Kuki militant singna tattana landara kwasina maram oiraga kari karamba aronba agenda laibano haibisi misa miyamda samamna pama pokale masida natana Kuki khulai paibisingna nungmai kapa horaglabadi mitai khul singda sangduna coming operation hekta tawbagi thawong sing tokpiduna singtam nimak sakmana miyeng amagi makhara coming operation tawbiyu haina sumangna makhata na phongdoraki amaramda ngasi nungtil pung ahumga makhairam tarakpada Kuki militant singnabasingna satharakpa ambushta police personnel ama sokle militant sing aduna hana phumduna thamlamba IED ma pokhai halakpagi thagdokta police personnel adu sokhibane haujimaki oina sokraba police personnel adugi maming amadi laifamna singbagi chapsaba pau phangdri hainsu pausta makhata na palakli atopa paomana ningtham thada angang sara kunga manga romdi ising asabana sokpadagi layengnari Dr. Michael ningtham thagi ka hena ingsilakpa sina maram oiduna angang sara kunga manga romgi sangdi ising asabana pokpadagi layengba laknari haina Sijo Hospital gi consultant plastic and reconstructive surgeon Dr. Michaels laiton jamna phungdorakli pauksi esig akhanana unarubada Dr. Michael na makhatana phungdokhibada maina sakpa burn haibisida makal kya thokna khaidui isam samna sunburn tawba degree rom da hairagana ahanba degree dagi mari suba degree phawbale adobo miyamna khangjin gadabadi sunburn tawba sisu burn makalamani kerosene stove kaibedagi su oiro ising asaba haijinba thawa saba haijinbadagi pokpa electric burn current burn hairagana asaba thenglubadagi pokpa chemical burn hairagana acid dagi natragana battery kairaga mahi songbadagi hairibesing asi burn tawba hairaga khangnai hari doctor asina makha taraduna atopa radiation burn haiba maslai loinana radiotherapy tawbada burn tawba sisomani India gi oina burn ki thagdo si sahi amada lakh humfu dagi humdra phawu thokpa thengnai masigi manung lakh 1.4 1.5 cd aduga sei taraga manga dagi kunthraga manga phawgi manung da leiba patient sing ayamba lai miyoi manga lakpada saruk maridi nupi natragan angang singoi angangi kanglupta hairagadi ising asabana pokpagi case asina ayama thengnai ahaldadi petrol na sakpa kerosene sakpa gas pokhaibadagi sakpa asina singmana ayama thengnai lamdam sidadi accidental asina ayamba hoi percentage sada 25 40 75 sakpa patient sing lai sunburn su adum lai makhoi first degree burn thoidokpa ka hena tawningai leti sunscreen lotion season hena sensitive oiragadi masai gi oina extra care lawu sangi angang di ising asaba hijilabadi natragana maina sakpa oiro room temperature water na minute kunmuk yamna ingba ising na siyadi
ice water na suyadi ising asaba suyadi samthoklaba matung anakpada leiba center pugadabane haidi amaromdana yum sangduna thi humbigi thabak sathakre Thawal Commando ki team taruk amasum Thawal Police Station ki kangbu sing yaun apunba team amana ngasi ayuk pung taruk minute 10 minute manga phawba Thawal athopam area yum sangduna verification tawbigi thabak sathakre Thawal gi SSP Rakesh Balwan amasum additional SP Ops Wangkhomba Okramsagi miyeng makhada DSP Commando N Sadandana lusingba team madura Thawal athopam gi yum humpurom na lerama nupi humdraga manga nupa marfuga manga punna miyoi samago humpurom verification satakhi thigum gi thabak sathaba adu mi phaba punba yaukhidi hedi loshilak po oina ngasigi editorial panampausi gi myamna thamjagi maru oina state sigi singi kuki taba mafam singda lo lai khangansi tawriba sibu karino haifam topam khangdri haiba tanpham adu yauri haiba yare thengthang kyarak toina thokpa thawdok phawba kadaina hainaringai numit khudingi awaba mayuknabigi tanpham yoraba lambi national highway number 2 da hauzu gari thawriba drivers na numit khudingi thengnaba thawdu oiriba kuki singna namna taba mafam sing maroina kangpok pita thokpa thawdokni haukiba meyahungi matungni ngasi phawba lambi asita gari thawriba sing maroina pot puba Gari amadi mi puba gari singna namduna sel khaibagi thong sathaduna leiriba sida khara hena khudong thiba thengnariba singna pot puba gari gi driver singna wadi aduga matam gi matungina kuki singna hauji thokliba irang asiga mari leina economic blockade toba matamda pot puba gari satpada athingba pibigi mathakta satpa yadabagi khudong thiba thengnaba kaya marum oiraga gari thawriba driver singda awaba taba kaya su yawkhrabani Amaromdana Langana 16 Tharang Lokhatpegi Saruk Ama Oina Security Matik Sana Loinaraga Sana Pupa Thang Bangam Loidaba Sil Khabegi Thong Satharakpa Horakpadigi Highway Sita Satliba Gari gi driver sing akanaba mi phamama lakliba English sing ni kunga marigi January ani da kauraga association lorakpa warep singna thabak oina pangthoknabegi poram gelakpa yabi go ithokpa laidi Masida lorakpa warep adu soidana Manipur lenga pisinba haiba simadi soiroidra khali Oiragliba Pibam Masida Pazaba Mawongda Donation Habiki Mong the Hirakpadigi Angamba Silpigi Hainabada Yanaraktabadigi Pu Savi Thong Pau Satarapagi Pau Yorokliba Sidi Manipur Langana Tarai Lobusum Kali Haukiba Megi Ahungi Mamangda National Highway Sing the Kanglo Lana Senkai Tungkai Tobakayamuk Yaukiba Singa Dudiki Hena Mawong Madilta the Mamaruena Kuki Sing Hokiba Megi Ahungi Matundaki Ka Hena National Highway Sing the Saliba Port Pupagari Sing Madimi Pupagari Singi Drivers Sing the Makal Makaki Awaba Setting Nanguna Lapiki Wari Sing Masing Kangdana Tan Kraba Matung Handaki Oirakliba Mong Sina Ka Hena Mawong Madilta the Maring marang bagi thawang sa tharakpa horakpa sidi isterasigi lengana kari karamba thawrang lokhalakadagi haibigi wohang sing amuk lakpa horakli haibatai adubu lenga ama lairi haiba khangananaba lokhatpa yaba akanba section thawrang sing athubu matamda mari leinaba lenga ki loisangna lokhot haudrabadi khara dagi thooningdaba thawdok sing makha tana tholakadra khali Nakala Maromda Hokipa Saikiaki Mamangdi Highway Protection Force Tamnaba Manipur gi Miyamna State Lengar Taxin Laki Basu Laikrapane Madi State Asida Nungti Poma Pauxi Sing editorial gi Kalamda Kiarahana Pauxi Kudimak Inaki Laikrabasu Tabak Wena Lenganangasi Pavo Pang Tok and Labedigi Housing Tolak Liba Mathong Maram Kangdaba Maram Sadaba Demand Sing Madi Donation Sing Torakpadigi Nasiki National Highway Sing the drivers Sing the Awabasing Nanglakpo Oiraknabig Asobum Maramamo, Oirakpum Tauriba, Simak the Manipurgi, when a Yamna Lebak Tibini Habiak. Maramadura Lament to Enbissing Laxinbangam Drab, State Lengama, the Central Lenga Clavigi one took later, Hirakigi one took later in a Lenga Ama Lady Kanganava National Highways in the state of the Central Lengan, I hear Maming Sanglaga, Lambies, the Salibagari drivers in the Awaba Pidana, Angamataka Honavana, Atubum the Manipurgi Singilam, the Lenga Magilo, and Hansi.